KANGLEIPAK khonjelbu yengbiriba khwai punapu ahanmamaktada KANGLEIPAK khonjelna ikoknona khurumjari ngasi amuk mayamgi mafamda puduna lakchari karigi damakta kuki singbu indiana nawang halibano India gi geopolitics ka kuki singa kari karamba mari leinabage habado akoi haujikti khangdaba shungya mak yaraktre India 2050 fawagi manungda PTB da pasha parba lebak singi manungda sisoi soidna changani haibagi panam thamliba India ne adubu marabak thiribadi thangnariba lebak singa mari kaya phatte PTB gi ayamba lebak singa lalolitiki mari phagatnabagi damakta isingi lambi natana atopa lambi leiti India gi su khwadi chauna yeknaba oiriba Pakistan amasung China anina phaigak phaina maikai khudimukta thachillakli maram masi leibana samudra gi lambi nataba kangphal gi oiba lalolitiki lambi da khwaidagi khudong chaba lambi ama hairagadi north east ki lambi asinatana makoi lambi ani suna leitre north east fauduna chatkadoriba south east asia ga samnagadoriba mafam asisu siliguri corridor haina khangnaba yamna pikpa mafam asida chatkadoribani supnagi kilometer humpu khak sangba aduga pakpana kilometer kun khak pakpa mafam ase leipak ahumgasu border share tawi haibadi chathok chasinda risk wangi haibani karigumba apikwa mafam asina hek tatkhiba mikupta India amasung north east ki oiba mari tatkadoribani masi khanglaba China na hanjanna mafam ase paishanba ngamnaba su kanna honari siliguri corridor natraga chicken nek haina khangnariba mafam ase paishanba ngamnaba honabada doklamdasu hanjanna thodok kaya thokrabani riksha sum wangkhalakpana ani suba lambi amasu amuk thidaba yaraktabadagi India na Kaladan project ase mai pakna paikhatnabagi damak phirep laukhibani hariba project asina athubada sem saba loiduna thabak oina onthoknabagi damakta semgat sagatprasu haukrabani haugodoriba Kaladan project ase Kolkata gi India gi mafam asidagi starting point oigadobani mafam asida mal pumnamak lot tawgodoribani aduga makoina lakadoriba asina Myanmar gi Setue hariba mafam asida lakadoribani aduga Kaladan hariba torel asigi paringda lalon bagi potchai sing putok puchin tawgodoribani maram asidagi Turen asigi maming lauduna Kaladan project haina kaubani Kaladan turen ase yamna luba maramna cargo ship su yamna line satpangam changadoriba Kaladan ni project ki turen marina se amu yengminasi sing ani sigi karakta lokchap oida cheliba turen asini Kaladan turen haribasi masi aduki matik sangwa turen makhal amani lokchap ani gi karak sida poraktuna thungadoriba mafamna chin kuki haina khangnaba kanglop asina tariba pelet wa hariba mafam asida thungadoribani thungarariba cargo ship sing asidagi mal sing adu thangdaduna mafam asidagi lekangi oiba khongchat amuk chatpa hagodoribani mafam asidagi na Mizoram phauba amuk poraktuna north east ki state singa amuk samna hangadoribani Mizoram phauba porakadoriba lambi sing pumnamak kuki taba jagang haktani maruoina Myanmar gi pelet wa hariba cargo ship ki thungpham oiriba jaga ase Chinese government na kuchau thaduna mateng pangliba araka lanmi singi amatta ngairaba lefam oiriba mafamni lalolup asigi koliba jaga gi manungdani phawdun laklaga Mizoram phawba yorakkadoriba asisu China na phongna support torba chin kuki singasina leiri mafam ase amuk uchagi yengbiu loinana chin kuki singasigi atopa tonganba country ama semgani haibagi manglan su leiribani maram asina India government asu makogi Kaladan project ase mai paknabagi damakta mafam ase phawnu chatnaba honabada insurgency group asigi ayaba su darkar wa maram asi leibanani chinkugi singna nawangakpa amadi Manipur irang laknabagi ahanba maram chinkuki insurgency group asigi mayokta hek thabak tawruba haibase Kaladan project fail oire haibaga chap manai lupa crore changna million changna semgat luriba Kaladan project ase fail oidanabagi damakta India na honabagini ngasi Narendra Modi na machin balda plaster naptuna khangli haibada haiman bathoklaroi hairiba mafam asigi ayamba sarukti China na hanana China gi economic corridor semdana thamkraba mafam haktani maduda nauna amuk India na changsin gadoribani maram masina kuki masa yanana chatpa haibase India gi mathok oiraklibani masina kuki masa sing naw chawnabagi ani suba maram north east chawkhatnabagi miyeng makhada Manipur gi lambi thong phananabagi miyeng makhada makoina nungsiduna Manipur gi national highway semakpa natte hauji semliba phajarba national highway asina south east asia ga samnahanba Siliguri corridor gi lalolti ki lamda khumang chawsal hanbada natana
Thailand फाउरगा Cambodia फाउबा संतोकदोरिबनी मरमदी Cambodia हारिबा लेबाक असिदा पृथ्वीदा हिंदूगी लाइसंग ख्वाइदगी चावबा लाइसंग असे मफम सिदा लै लाइसंग असिगी पाक चावबना 1 किलोमीटर साउथ ईस्ट एशिया दा चथरकदबा इंडिया की लालों पुनम खंगलब जिंगपिंगना हादना सेम सादुना चौकी थादुना फमदुना लै हाबसे इंडिया मसा सिंगसु खंग फै मतंग सिदा लैबग यामना थीरिबदी असुक चावख्रबा म्यांमार असे चाइना अमसुंग इंडिया की सानबुंगुमना लेहौरगनी टॉपिक असे थैदुना चटखिदनबगी दमक्ता इंडिया न करीगी दमक्ता कुकी व नवांग हलिबनो हाइबगी पॉइंट अतोमदा अमुक लाक्सगे इंडिया की अवांग नोंपोक्ता लेरिबा 7 सिस्टर हाइना खंगनदिबा स्टेट सिंग असिदा अमुक माय उनसिंदुना येंगसी 1947 दा इंडिया न ब्रिटिश तगी निंग तंबा फंगबा मतम अदुदा लेखिबा नॉर्थ ईस्ट की मैप अदुगी सक्तम दो अमुक्तंग येंगमिनसी मतम असिदा मेघालय नागालैंड मिजोरम हाइदना स्टेट अतोप्पा अमता लेरमदे सुपनगी अरुणाचल प्रदेश असम सिक्किम त्रिपुरा मणिपुर हाइना मखोय मंगा खक्तमक लेरमि नागालैंड मिजोरम मेघालय मखोय अहुम मसिदी इंडिया की थौजान की मियेंग मखादा ओइखिबा स्टेट ngakani मियामनसु हेन खंगनरबनी 2024 की मनुंगदा नॉर्थ ईस्ट लेरिबा इंसर्जेंसी खुदिंगमकी वारोसिनमा पुरकनबगी इंडिया की पांदम लेरिबन हौजिकम अखोय खंदुना येंगसी नॉर्थ ईस्ट की लेरिबा इंसर्जेंसी खुदिंगमकी ओइना सॉल्व तौननबगी दमक्ता मणिपुर बु सरुक अनि थोकना थुगायरगा नागालैंड अमसुंग मिजोराम दा पीखिबा हाइबसिना नॉर्थ ईस्ट पुमनमकी इंसर्जेंसी की थबक्ति तंखाय अमा सोप तौरे हाइना लौबा यारबन अदुबु इंडिया न खंजगदबदी मणिपुर की ngमखै सोकलो हाइबसे इंडिया बु मचेत मचेत कया थोकना कायनबगी मचाक अमा सोइदना ओइगनी मतंग सिदा हंगनिंगलिबदी भारत न निंग तंबा फंगलबा फावबदा प्रिंसली स्टेट ओइना मसा मरुमदुम हिंजरंबा मसा मरुमदुम लेपसरंबा अदुगा मसागी ngमखै लेजबा मसागी नाट कल्चर तोंगाना लेजबा मैतेइबु मुथतलगा इंडिया न निंग तंबा फंगलबा मतुंगदा लाखिबा ngमखै मसा खंगखिबा स्टेट खरगी इंटरेस्ट मणिपुर की सक्तम कायगद्रा मणिपुर ने इंडिया दा तिनबा मतमदा मर्जर एग्रीमेंट यावखिबा मणिपुर की ngमखै दना कदोमदा चटखरबगी पृथ्वी की चौखटपगी लमजन यावनिंगलगा इंडिया न करीगी दमक्ता मणिपुर बु करीगी बलीगी हमेंग ओहनगदोरिबनो हौजिक हौजिक तौरक्लिबा इंडिया की थौंग असिदी मणिपुर मचेत ताना थुगाइननबा मणिपुर बु तालिबान गुमा मफम अमा ओंथोकननबा सिलकपा थौरांगनि हाइनिंगी मसाना मसागी सक्तम ngakse इंगना चिकनी हिंजरबा मणिपुर बु इंडिया की फिबा नुंगदा नमना तिललगा करीगी दमक्ता ngasiना मणिपुर की ngमखै ngakkan हारम इंडिया न मणिपुर की ngमखै द सिंगनरक्लिबनो हाइबसे मणिपुर मचा अमा ओइना अखोय हंगफम थोक्तबरा अदुगा लोइनना इंडिया सिंगसु खंगदबनी मणिपुर न इंडिया की फिबा नुंगदा तिनखिबसे इंडिया की मखा थाबा अमोइना तिनखिबनते प्रिंसली स्टेट ओइना तिनखिबनी एग्रीमेंट अदुदा यावरिबा मणिपुर की ngमखै ngakpa हाइबसे इंडिया की मथौनी हेक ngakतबा मतमदा इंडिया दगी मणिपुर तोखाइना तागने हाइबसिसु इंडिया न कावरोइदबनी इंडिया न तरोइदबा अमना मैथैबु हंजन हंजन मखों मखोट पुनसिनदना मैनुंगदा लंगसनबगी थबकसे अथुबा मतमदा इंडिया न लेपकदबनी लोइनना मणिपुर द लेरिबा पॉलिटिशियन सिंगनसु मसी उरगा थबक तौगदबनी नत्रबदी लैबाक असिगी मपी मपा ओइरिबा पॉलिटिशियन नखोइदा ताइनरकपा हाइबसे मसाना ताबा वफमनी तौरक्लिबा उलक्लिबा इंडिया की थौंग असिना हौजिकति अखोइ लोइना खंगरे मदुदी नॉर्थ ईस्ट की इंसर्जेंसी लेपनबगी दमक्ता मणिपुर थुगाइनबा होनबनी लोइनना कुकी याननबा इंडिया चाखोटनबा होनबनी हाइबसे अखोइना खंगनबा वफमनी चही मसिंग थिंगमदना लेरक्लबा मणिपुर की हिस्ट्री बु सिंगनदुना थबक तौबा हाइबसे इंडिया की अफबा तुंगदा खक ओइरोय